Sigi yumsi kano maiku karaga hꯧji mai leiri sina kansilak labanina akhoi chingya da leiriba akhoi lau uba laumi sing haiba tare hauji laurok pantha yorakle laurok pantha asi akhoi ge chingi napom da leiba lau sing asi akhoi lau lokpa matam yoruna maram oraga akhoi masi government na akhoi ge matik chaba security haiba tare si mathakta leiba chingdagi hek kumtharaga kuki militant sing hek attack torpa si akhoi mi painare maram aduna akhoi ge leiriba sarkarna miyeng changbire haraga akhoi protection si pibire haraga akhoi lau lokpasi yahananabagidamukta sinbiyu haina request tawjari aduga loinena mamangda pigiba akhoi compensation lau udabagi adumba pithoktaba laibasi akhoi first phase pithoga second phase pithoktaba si yam penjade maramaduna akhoi compensation pibige haraga su akhoi misang mikhana idabida akhoi pifam thokpa athubada sat noi pithokpiragadi madusu akhoi nuai jagani madamdi hauzik leiriba yam waraba tanja asida akhoi haujiksu marang damakta akhoi leiriba kangsup imphal west district simakta da akhoi yam naknana short distance da akhoi security leiragasu asu security na control tawdebida akhoi sida leiriba kangsup ta leiriba yum tara mapan tara si mai thadok pikiba attack tawbirakwa asi sena leiriba kuki singna khaliba wakhalon sena leiriba asi imphal west ne khangdaba sugumba mafam asida mukhoina hinja yaitamagi typeta moina laaga khangudana attack torpa aduga loinena akhoi porom hilna leiribasi akhoi thaina matamdagi british na piramaba adugumba phayeng ni porom hariba hanasi sena mana christian ahanba oibadagi hariba singasi british na piramba mafamni masiasi leiriba mafam asi ngarang maktasu porom hilda akhoi barrack sarga leiba aduso kuki militant sing laga mai thadok pihiba aduga loinena makhoi gine haiba makhoi kuki lene na yumda bau thajinba masi yamna pende marmaduna masi government na athumu matamda miyeng changbiraga aduga loinena akhoi leiriba mafam asida akhoi kuina leiba yana bagidam sinbiyo habase akhoi sarkar da adugi matik haijaga re relief camp da akhoi leiba lainingde akhoi leiriba mafam asida akhoi yum kai sadana akhoi government na su senthang bibiyudana akhoi protection bibi batargadi akhoi yumsu thuna sananabagi akhoi hunajage adubu ngarang gi thawdo asidadi akhoi yumsida mafam asida changaga akhoi leibadi laidana akhoi si mafam asida leibasi akhoi laibak thinangai oigani marmaduna government atu matamda miyeng changbiraga full protection bibi batargadi akhoi leiriba relief ta leiriba sing akhoi su akhoi lei jariba yum asida akhoi ne tana nuaina leiminaba pami haiba hamje phungdok sari